and the Word was with God, and the Word was God. Now I'll tell the story of Daniel 7 in Manipuri. Daniel na mahaki mangamni aduga samudrada atanmanung may nusit marina humaki aduga samari tholami abaduna lion malami masani palami ini subaduna biar malami masana kanamo wangami masana kanama nemami aduga subaduna leopard malami masamari palami aduga mari subaduna masak othongna tapo ngamdaba maya yotki panda aduga makong machi tara panda orami aduga samudraduna kangnabaji ising yam mi am tab mapam hangai aduga nungsit mari tuna lamari tawi habisi kangai aduga masa lion malaga masani pandaduna Babylon kangai aduga ani subaduna biada masana kana muanggo masana kana manemaduna nejo bashabu kangai aduga subaduna leopard malaga masa mari pandaduna grace bukangai aduga mari subana oithokna masata ko ngamdaba mayaduna yotki pandaduna rom bukangai aduga masi taraduna rom tara khai khaidokhi. Thank you.